Paodam miyang tabir ba khwai pun pu image TV na taram na okchabaga loina Brajesh Kumar na khurumjari ngasigi maroi ba pauda hokyo pung kun mari da Manipur da miyoi punitoi positive oiki mari na laikhidre hadak pangthok kadori ba mikhal ga mari laina chief election officer GO SPNO amadi CAPF ki SND na sinduna ngarang mikhal gi sem sariba singi matang da district election officer sing amadi district punumaki officer sing yawba review meeting ama video conference ki khudang da pangthokri apung oi pau logirisi Manipur da hokyo pung kunmari da miyoi humpunithoi covid positive oiba thengnakre miyoi marina laikhidre hairiba matam asida apuna miyoi lising amaga chamari marfudra covid test tauki maduda miyoi humpunithoi nakibana ngasi covid positive oiba chang sada mari dasmik ani da laikhi COVID laichat asi chandorokpadagi ngasi fawda state asida apunba miyoi lakh ama lising kontra taruk chahum marfumari covid positive oiba thengnakre ngasi miyoi humpunithoina COVID naba fawdagi discharge tawkhiduna apunba COVID naba phakibagi masing lakh amaga lising kontra homdoi chatruk manga sukhiduna state asigi COVID naba fawagi chang sada marfudra dasmik marfudra taruk yaure active case ta miyoi chatruk ka marfumdoi lairi Mikhal ga mari laina thokpa yamna nungaitaba thodok amada ngarang numidang andro kendra da NPP gi merep oiriba Lorembab Sanjoy gi apokpa L Samjai sakhangdaba singna numaina kaplambadagi sija hospital da aruba phibam da laikanari hari thodok asi ngarang numidang pung 8 makhai rom tabada L Samjai na chakcha toklaga walking chatlingai da PHC Yambem manakta thokibani thodok aduda mahaki yet thangba sagal da palaga phawdok Kibani hari loina na NPP gi mirep Sanjoy da su mahak na Imphal dagi halakpagi lambi da Yaipok Santa Bazar dagi Yambem Hajin phomda ngaiduna leramba miyoi singna nomai kaplaga attack tawraki hari thodok sing aduda gamari leinana Yaipok Yambem da leiba El Sanjoy gi yumda pangthokpa pawgi pham amada mahak hai Imphal da party gi president unaruraga halakpagi lambi da ngarang BJP workers singni chingnaba miyoi singna nomai kaptuna mangon da attack tawrakhiba amadi mahaki apokpabu nomaina kaptuna hatnanaba khotnaramkhiba si yamna laibak thibani Kendra asida NPP gi mirep oiriba El Sanjoy amadi workers singda tattana attack tawbirakli asigumba phibam asida candidate ki security tarek khak pibiba asi masing khara hengatpiu haina mari lainaba singi puning chingchilaki amaromda ngarang numidang pung 13 makhairom tabada Yaipok tulihandagi horakhibani ando kendra da NPP gi candidate oiriba El Sanjoy amadi maki worker yankhai humpuromna nomai kapaga loinana hingsa gi thodok adu chatharambani thodok aduda andro kendra gi ex MLA Thongnawjam Cham Kumar gi workers singini haiba yum 39 amadi gari kayamarum thugairamle amasung ex MLA gi worker taruklom soktuna hospital da pukhatuna laikan nakre hari thodok aduda soklaba sing adudi ex MLA Cham Kumar gi gari driver oiba Yaipok top tagi takhelambam thoibi macha sahi kumanga apokpa laikhidraba T Kiran Yambe makhala kaidagi BJP Andro Mandal gi president in charge oiriba Maihobam Babu gi loinabi M Jamini Manaunupa M Madhu Masanupa M Krishnananda sahi Traipani laikai asimakta dagi Soraisham Dhananjay apokpa laikhidraba S thoiba amadi Dhananjay gi apokpi Soraisham ongbi asangbini hari soklaba MLA gi gari driver oiba thoibi masana khwangda nongmai maruna panbadagi hojik Ras Medicity da laikanari aduga M Jamini M Madhu M Krishnananda sahi 35 su advanced hospital da pukatuna laikanari amadi Soraisham Dhananjay amasung Dhananjay apokpi Soraisham ongbi asangbina naurina panduna sokpani amadi
ꯀꯥꯎꯁꯤꯟꯕ ꯅꯦꯠꯁꯤꯟꯕ ꯇꯧꯔꯝꯕꯅꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯤꯖꯦꯄꯤ ꯋꯥꯔꯀꯔ ꯁꯔꯨꯡꯕꯝ ꯕꯤꯃꯣꯜ ꯆꯍꯤ 90 ꯑꯄꯣꯛꯄ ꯀꯦꯁꯣ ꯀꯧꯕ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯦꯟꯗ꯭ꯔ ꯑꯁꯤ ꯄꯣꯂꯤꯡ ꯕꯨꯊꯁꯤꯡꯗ ꯆꯠꯇꯨꯅ ꯑꯍꯜꯁꯤꯡ उन्नबगी सरुक अमा ओइना ngarang asisu kendra asi polling singda chatpada tulhina haibam laikai da maira paibi ahal singa unaruga tholakpada tulhina konjin yorakpada makhoina tonglakpa gari taruk adu makhutta khulai matik chana paiba npp gi candidate sanjoy masa yawba mi kunthra mukna थुगाइबा होरपदगी मखोइगी एमएलए की मयुम यौननबा गाड़ी हुंदोकलमलगा चेलकपनी मखोइ गाड़ी थुगाइरे हाइना एमएलए की स्कोट गाड़ी ड्राइवर द पाव पीबदगी लाकपा ड्राइवर सु नोमैना कापलखी मसिगी तुंगदा संजोय अमदी महाकी वर्कर सिंगना याम्बेम खुंदा अमुक चत्तुना बीजेपी वर्कर सिंगी युम अमदी गाड़ी सिंग थुगाइबा मी फुबा तौरमखीबनी अमदी नोमै कापचलमखीबनी हाइखी ngasi ngarian jingkhongda leiba ex MLA TH Syam Kumarna pawmisinga unaba amada mahakna hai nangphu sasanna kaidawnungda kendra miyamgi mihut oiba yaroi thodok asigi matangda chap chana case thenagani haiki ngarang asi BJP gi candidate mayamgi oiba apunba meeting ama chief minister Nongthom Biren gi bangloda yawruga yumda halakpada NPP gi candidate Sanjoy amadi mahaki worker singna nongmai कापसिंदुना गाड़ी सिंग थुगाइरमले अमदी याम्बेम खुंदा लेबा बीजेपी वर्कर सिंग युम सिंगदसु थुगाइरमले हाइना पाव पिरखी थौदोक अदुदा लंबीदा लाक्चबा सिंगदसु नोमै कापसिंदुना असो अपन यावदुना लाइकनरी हाइरदुना नुपी फावबो यावना फुरमबसी यामना लाइबक्तिबनी हाइखी लाकलिबा तरानिथोई सुबा विधानसभा मिखल असिगा मरी लेनना ngarang थोकिबा आंध्रो केंद्र की थौदोक अदु मणिपुर की चीफ मिनिस्टर नोंगथोबम बिरेनना थोकलिबा थौदोक अदु लाइबक थीबनी पुलिस अमा ओइरबदी यूनिफॉर्म की मगुन ngaktuna पुमनापु अमट ओइना येंगदबनी हाइना फोंदोरकली ngasi फोर्थ कैटेगरी असेंबली कॉन्स्टिट्यूएंसी बीजेपी की मेरे नाहकपम इंद्रजित की युमदा पांगथोकपा फिराल सिंगतपगी थोरम यावबा लाखिबा चीफ मिनिस्टर दा पौमिशिंग हंगबा वहांगी पौकुमदा महाकना मखाताना हाई स्कोट लौबा मतमदा इसा इसागी लैकाईगी मियोइसिंग ओइना लौबगी इंफॉर्मेशन लई थोकलिबा थौदोक असि मसागी खक्ता खनबा खरना लनाई ओइबा थबक तौरकपदगी थोखिबनी लाकलिबा मिखल असिगा मरी लेनना हिंसागी थौदोक थोकहनबा हाइबसी अरानबा थबकनी बीजेपी की साइटगी अदुगुंबा थौदोक तादे तौगनु हाइबगिसु अकनबा वार्निंग लई हाइना फोंदोरकली पुलिस एसिदी वंस यूनिफॉर्म सेटरगदी कॉमन लोइना येंगदबनी हाइरिबा पुरिबा चलिबा एगी दुबी नाका तौबया दे हाइरिबा अदुना मदुगुंबगी पोक्टर ले अदुबु ओवरऑल दा इन मयाम हाइजनि मसे वायलेंस इमा इलेक्शन द करिदा सुमाइना violence of Busi around the country. Aduga, I think when BJP is I take it with Opadumba, Togudo, Haiti, the Busi of the Tadri, the Toguno having the way of having a kind of warning. Again, all of the candidates in the club. Join us with the big hand. Handak Pangthok Kadoriba Mikhalga Bari Lena Chief Election Officer CEO SPNO Amadi CAPF की SND na sinduna ngarang मिखल की सेम सारिबा सिंह की मतंगदा डिस्ट्रिक्ट इलेक्शन ऑफिसर सिंह अमदी डिस्ट्रिक्ट पुनमकी ऑफिसर सिंह यावबा रिव्यू मीटिंग अमा वीडियो कॉन्फ्रेंस की खुटांगदा पांगथोखरी ngasi lampel pata leiba CEO की ऑफिस दा पांगथोकपा पावगी फोम अमदा जॉइंट CEO MDS दौलत खान हाई ngarang की रिव्यू मीटिंग अदुदा मिखल गा मरी लेना पाइखतलिबा थबक सिंह हाइबदी कोविड तगी ngakthokpa ngamba मिखल अमा ओहनबगी मतंगदा कुपना खनन नखी मिफम द सरुक याकिबा SPNO अमदी SNO ना ngak senbagi matangda थेंगनरिबा इशू सिंगी matangda फोंदोकपगा लोइनना मिखल असि फ्री एंड फेयर अमदी शांति लेना पांगथोक हनबगी दबक सिक्योरिटी पर्सन सिंगना अमकप यावदुना थबक तौगनी हाइना थाजबसु पीखी जॉइंट CEO ना मखा ताकिबदा मिखल द चथोक चसिन तौदुना बोट थादब चतपा ngamloidaba
ballot paper the vote thadnabagi apply tawrakraba chahi marifu helaba ahal sing amadi nama soirba singi vote lobagi thabaksu polling team singna voter singi mayam da chattuna chathaba hore masida natana mikhal da duty tawgadoriba polling personnel sing amadi security personnel singi oina postal ballot ta vote thadnaba application pishin bagi aroiba numit first phase gi oina चटलिब था फेब्रुआरी की तांग कुनमाथोइदा ओइगनी अदुगा सेकेंड फेज गिना फेब्रुआरी कुनतरक्ता ओइगनी हाइनसु फोंदोकी ngasi ningthौजम रोहित एलाइस कुनाव मिसिगा मरी लेनना सेंखिब JSC against the brutal killing of the N Rojitna changsilakpa khongjangga charuk ama oina masing yamlaba hairoktagi khongjang loisingna thawal court ki main gate namkhaiduna changnanaba hotnakre pendabadagi kholaw kayasu lawkhre police na thawal court ki gate ta athingba piduna changhan khidre khosawnaraba khongjang loising aduna mihat padandi piu achumba bichar puthou athubada bichar puthou mihat pada chenaba bel da thadokpa yaroi haiba nachingba kholaw kaya lauduna national highway Imphal More lambi thingduna lambi da lakpa achat o gari sing amatta chathan khide khongjang loising aduna pung ama hena lambi tingki athengbada police custody da remand lotha duna laiba mioi taruk kota puthokre haibadagi khongjang loising adu khara ingthaduna lambi da lakpa achat awok sing hanagum chathok chasin yahanki Singamadi tamda chawkhatpagi ohongba lakliba asina praja miyamna lengak asibu nungsibiba hengat libani haukiba chahi manga asida chawkhatpa amadi santigi lengak miyamnasu ubikhre miyamgi bhut ama oina leiriba praja miyam singa punsilaga chatpa aduni haina manipur gi chief minister N Biryanna phongdokre wafamasi ngasi 4th Cathedral Assembly Constituency BJP gi merep nahakpam Indrajit ki thambal khong sabal lekai da leiba yumda pangthokpa mikhal ga mari leinana firal singhat pagi thorom ga mari leinana phongdok kibani mahakna makhata na hai lakliba mikhal asida BJP na suksoi soidana absolute majority phangduna sarkar sembani amuk hanna santi amari chawkhatpa purak lagani haibagi chapchaba thajaba lei haina phongdokhi ngasi pung 13 khara henba adwaida borobekra subdivision gi Jakuradhor police station manakta FST flying squad team 1 2 3 statistical surveillance team amadi executive magistrate and Dhyanchan Singh team na lambi da lakpa bolero thar ama khamlamdana chingnaba mongda gari adu thawduna chatkibadagi tanaduna khamlaga gari adu thi humbagi thawak chathabada sel oina lupa lakh maga ga lising maifudra nipan JDU gi flag humpuga nipan amadi lising mariga chatruk banner phangki haiba polam sing asi jiribam kendra gi JDU gi mirep oiriba ex MLA Asamuddin ga mari leinai hari phagat polam sing adu Treasury Department da Kusinakre haina team asig executive magistrate and Dhyanchan na phongdokre Trying to Manipur Legislative Assembly Election 2022 ga mari leinana ngasi one day political conference for Namairapam Buddhachandra Singh haiba thorom ama pangthokre thorom aduda Tripura Chief Minister Biplab Kumar Dev BJP Manipur Pradesh ki Vice President Chidanand Singh BJP Manipur Pradesh ki General Secretary K Sharat Kumar Singh 40 Jiribam SC ki ex Minister A Biren Singh Hilgat Gram Panchayat ki Pradhan L Samarendra Singh Laitingkhal Gram Panchayat ki ex Pradhan Raughang Mar Jakurdhor Gram Panchayat ki Pradhan Sadananda Das amadi atai miyoi kyasu saruk yakhi Tripura ki Chief Minister Biplab Kumar Dev na conference asigi matang da wafam kya phongdokhi 40 Jiribam AC BJP gi Mirep and Buddhachandra na hai karigumba vote karbadi Jiribam da leiba miyam gi damak khallaga ILP gi get asi lengang pokpi da thamduna Jiribam da chathok chasin tawbuda athingba thamloi amadi Jiribam manungda ILP free ohengani hai ki
Borobekra asida office amata leitriba asisu yenglaga SDO office ama miyamgidamak thamlagani haina wafam kyasu phongdokhi singi lamsingi boundary issue mahimasing low singo hakselda ahenba miyeng thamduna mikhal thengnabani haina 12 suba Manipur State Assembly gi mere 42 Technopol Assembly constituency da RPI athawale gi mere oiriba KS David Maringna phongdokli ngasi Funal Sambum Village Community Hall da pangthokhiba KS David ki firal chingatpagi thorom ka bari lenna KS David Maringna makha taraduna phongdokpada chingi lamsingda angang apaba kaya tholaklabasu mama mapa ayambana lairaba selthumgi phibam phattaba na mapung fana laisugi mangal phanghanba ngamdri low unanaba lam laitaba amadi ithai lokhongi phibam phattabana singi lamsingda low singugi thabak paikhatpada maithiduna lakli 42 Technopol acida leiba chaukraba khul kayagi lambi thong thaknanaba ising hojik phawba phanghanba ngamdana leiri ana layangi matangda su PHSC phawba leitaba khul kaya yauri asigumba khudong chadab kya si thengnabad natana itat tatana singi lamsingda khul amaga boundary gi wahouda irang kya thokli masi mahakna mikhal asida mai paklabadi akhannaba thoksil thorangi makada koknanaba hotnagani phongdokhi ngasigi thorom aduda Binod Nikalje observer Northeast in charge RPI athawale Rosni Kumar State General Secretary RPI athawale amadi state ki atai thaupuba singa loinana khul kaya gi chief amadi lusingba kaya su saruk yakhi constituency da aigi penjadaba adagi taubi yaba thabakta taudaba adagi chakhiba akhoi mamangda elected member oikiba kangbu singna matamduda moigi aina pendaba local area development fund hairo akhoi sida moina constituency gi oina kari mai tenor da mai matamda si local area development fund dagi sumaina semgat sagat khibani haibigi keno se masi bhawa amta uba phangde Khambuk Kendra gi manung chana leiba Arong Turel mapanda umurau lokol amadi lukho lokol da chaurak na low sangam amam hena chauba lokfam da thajaba alu amadi hawai rajma na chingba phuktoktuna manghan biramle ngarang February 35 amadi 38 gi lonaba ahingda mangta halam liba lopu khambuk masram lekai dagi laisram naran singh amadi khambuk Kulakpam Laikai dagi Elangbam Jatra Singi Lokpam Dani Hariba Lokol Singda Alu Hawai Hangam Natsingba Thariba Lopu Singi Marakta Bot Yuwari Sanabadi Yawi Adabu Thoidokpa Nungai Nadabadi Laiti Lopu Oriba Ekoida Labukta Mahi Marong Ngakpa Senba Chatpada Kudong Thiba Tokadra Haibagi Singnaba Laire Maram Asina Asiguma Thabak Thodok Toram liba miyosing thidok piduna logi oba matik chaba chairak pibinanaba amadi mangkhriba potsing asigi mamal phanghan binanaba mari leinaba miyosingda che pichingkhri hairi thariba alu amadi akhigi hawai najama aduga tilok sanam magi sita sumana hingjanaba magi myamgi tongri basanabi matam tham loro ki tongta da khona bum thobu magi sapchana hona jaba sida masigi kalak mehoba natraga karimba nuai daba maram amadagi natraga masa nuai daba leibra maram ikhang khangdana magi da posei si paktakna na phupase masi akoi lomi luki society amagi ai parcel ama oina ai thamoi dasu yamna nuai daba masi maram da ai Manipur asi chakwat thorang yauna hiram kayada maning hanba state ama oire Public Affairs Index ki report amadi Niti Ayog Index report ki matung ina Manipur asi India gi apikpa state singi manungda khwaidagi laingak phattaba state ama oiri masida sunatana health sector amadi sustainable development goal phangnanaba hotnaba yauna hiram kayada atai state singa yengnarubada phibam yamna phattaba state ama oiri haina Meghalaya gi home minister su oirba NPP gi national treasurer James Sangmana phongdokre
ngasi lakadrba taranitho suba Manipur Legislative Assembly Mikhalga mari leina Kaching SC da NPP gi merep oiba Mayang Lambam Rameshwar gi Sorada pangthokkiba nomagi oiba political conference da saruk yarduna James Sangmana phongdokkibani thorom aduda James Sangmana makha tarduna hai pangthokadriba Mikhal asida soidana NPP na lusingba lengak ama Manipur da laklagani piklaba Manipur state sida hojik thaknanaba ising amati health ki oiba problem kaya thengnari masi anouba lengak asi laklaba matungda athuba solution purakani haina phongdokki यहाँ की शक्ल बदल जाएगी, पानी का प्रॉब्लम का ये सारे प्रॉब्लम सॉल्व हो जाएंगे, लेकिन अफसोस कुछ भी नहीं हो पाया, बल्कि उल्टा आजकल वर्स्ट गवर्न स्मॉल स्टेट है, हेल्थ इंडेक्स में हम लोग बहुत नीचे हैं, ऐसी स्थिति पहुंच गई है। तो आज समय आ गया है कि आज मणिपुर के लोग एनपीपी नेशनल पीपल्स पार्टी को आगे रख के देख के पार्टी को सपोर्ट करें और पार्टी को वोट दें। ये आज एक समय आ चुका है। Kaching SC da NPP gi merep oiriba M Rameshwar phongdokkibada hanagi ex MLA di lairik hairabasu laisu khangdaba mini mamangi term dasu nomination soirambadagi court na mahapu MLA famdagi lawthokkibani handaksu kariguma mahakna karaklabasu mahaki nomination paper da asoiba kya laibana soidana MLA oiba phanglaroidabani prajagi mamal yamlaba hak adu manghandanaba mangonda vote pinabiyu haina phongdokki ngasigi thorom aduda Meghalaya gi Commerce and Industry Minister S. Dhar Sheikh Nur Hassan NPP candidate Khatrigao SC amadi NPP Kaching unit ki thaupuba kyasu saruk yakhi India ki संविधान की मतुंग ina piri ba koi ki right to vote, right to elect our own leader. Akoi sabi leader makhan magi asigumba right ase masi akoi chumna sinasi amadi asengba sora prajabu nungsiba miyama miut ko hensi hai misine ba ni thamkani si paisa da chatpa percentage khara yaur bisina maram moiraga ai khoina sora pale ire man bijoy pura torong da crore ki development ho ka tu ngasi mana magi phir ka da hati mun se masi hanak ki lai batam sidadi thol gunsi sine na hai haukiba February gi tang tarmeda social media da thadorokkiba inat lininga sagon naiba Fisetpu semdoktuna anouba mong amada puthoklaga masak talakpa asina lamdam asigi yelomi gi fiset asi tawningba tawba yaba aduga masak leptaba fiset amagum uhan babu inat yokhatluk EKL na yamna hakchina lowi haina phongdrokli ngasi segaro takhelabam lekai da leiba office ta pangthokpa pawgingphom amada EKL gi vice president mutam sujakantana hai Miyamgi awang bathaki mahi loisang university kayada Manipur gi yelhongai gi lining chatnabi amadi piset leiteng sakcha yuthakka kaya nainaduna awang bathaki masak kasi phawa taglagli aikhoi gi lengraba piset ki masak asi semdok sadoktuna lana thagalakhiba designer Karan Thokchom model Sandra Nandaibam makeup Pritam Moirangthem amadi photographer Wangkhem Robin makoi mari ngasi phawba ina jokhatlupka wari sananaba haibada paukum ama phawba piraktre haina phongdokkibaga loinana makoi gi thabak thoram singda iramdam asi da leiriba CSO amadi organization sing makoi bu sogat pigano amadi saruk yahanbigano haina phongdokpaga loinana makoi bu nuit mangani gi manungda EKL ga wari sananaba hotna gadabani matung tarakpada ngapi batawroi haina phongdrokli hairibe miyosing asi lamdam asida leiriba CSO amadi club loinana ina budung sijaba miyosingna makhoigi thabak thoramda cooperation pibibe topiyu loinana lamdam asigi nat kambada saruk yabiyu awangba thakki mahirelsangda inat lininga mari leinana lamdam asibu masak takpada malemda Fida kanaba hotnariba iyelna makhogi mathakta akanba wafam thamjabaga loinana nimit mangani gi matam
Jammu and Kashmir ki Poonch district ki line of control LOC da landmine ama pokai bagi thodok ta sahi tarani thoi churabi nupi macha ama thina sokre thodok adu Sapur sector gi Sokut Bongyal dhara gi khungang manak ta thokibani Jamilabi Kowi nupi macha aduna makhogi yaw khara selro matungda mayumda halakpagi lambida khangdabadagi landmine aduda net lubada pokai kibani mahak sathina sokpadagi first aid piro matungda makatana layang nabidama Poonch district hospital da refer tawkri haina officials singna pongdorki naronda ngamkhai lan changlakpa ngamdanaba LOC gi paringda landmine phumduna thammi landmine sing adu karigumbada nongna chenthakhibasu yawi asumna accident thokpasi marak marakta thoi hairi aroibada maropo mohanna Hokyo pung kun marida Manipurda miyoi punitoi positive oiki marina laikidre handa pangthok kadoriba mikhalga mari laina chief election officer CEO SPNO amadi CAPF ki SND na singduna ngarang mikhalgi sem sariba singi matangda district election officer sing amadi district punamaki officer sing yawba review meeting ama video conference ki khutangda pangthokri ngasigidamakta di paudam pizza mata solution jari mayang tabir bu kwai puna pu amukka hanna khurumjari